ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯒꯗꯕ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯔꯕꯗꯤ ꯈꯨꯟꯅꯥꯏꯒꯤ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯦꯜ ꯇꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯁꯥꯒꯤ ꯀꯥꯟꯅꯕꯈꯛ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯉꯁꯤꯗꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯨꯛꯅꯗꯨꯅ ꯌꯦꯡꯊꯤꯅꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯁꯔꯨꯛ ꯊꯨꯡꯍꯟꯅꯕ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯇꯧꯔꯛꯇꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯏꯔꯕ ꯌꯨꯝꯊꯣꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯉꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯒ ꯅꯨꯡꯁꯤꯅꯕ ꯇꯝꯁꯤ꯫ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯦꯜ ꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗ ꯃꯆꯤꯜ ꯃꯅꯥꯎ 9ꯒ ꯂꯣꯏꯅꯅ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ꯫ 9ꯒꯤ ꯃꯅꯨꯡꯗ 4 ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯇꯦꯡ ꯇꯧꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯒꯦ ꯈꯟꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯨꯅ ꯆꯥꯟꯅ ꯅꯤꯡꯖꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯖꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ, ꯅꯦꯇꯥ ꯏꯔꯥꯕꯣꯠ, ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅꯆꯤꯡꯕ ꯑꯊꯧꯕ ꯀꯌꯥꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯕ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯂꯤꯕ ꯑꯣꯖꯥꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯍꯩꯔꯣꯏꯁꯤꯡ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯑꯣꯖꯥꯁꯤꯡꯅ ꯇꯣꯂꯣꯞꯈꯛ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯇꯧꯔꯛꯄꯅ ꯉꯁꯤꯗꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯂꯩꯈꯥ ꯇꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯧꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯂꯝꯕꯤ ꯊꯣꯡ, ꯏꯔꯝ ꯅꯂꯥ ꯀꯌꯥꯃꯔꯨꯝ ꯐꯤꯕꯝ ꯇꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯒ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯨꯟꯗꯨꯅ ꯂꯧꯒꯦ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯨꯝꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯏꯀꯨꯞ ꯈꯨꯝꯅ ꯂꯣꯏꯅꯃꯛ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯋꯥ ꯉꯥꯡꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥ ꯄꯤꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯁꯤ ꯐꯥꯎꯟꯗꯦꯁꯟ ꯐꯣꯔ ꯄꯥꯔꯁꯦꯜ ꯑꯃ ꯑꯣꯏꯅ 1919ꯗꯒꯤ ꯏꯁꯥꯒꯤ ꯀꯠꯊꯣꯛꯄ ꯂꯣꯏꯅꯅ ꯑꯦꯟꯖꯤꯑꯣ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯖꯒꯥ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯂꯝꯕꯦꯟ ꯌꯥꯗꯕ, ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯊꯣꯛꯄ, ꯂꯩꯇ ꯂꯥꯏꯔ, ꯏꯁꯤꯡ ꯏꯆꯥꯎꯗ, ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯗꯨꯅ ꯑꯩ ꯁꯤꯔꯕꯁꯨ ꯄꯥꯡꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯁꯄꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯒꯣꯔꯃꯦꯟ ꯄꯨꯝꯅꯃꯛꯀꯤ ꯗꯤꯁꯤꯒꯤ ꯅꯥꯀꯟꯗ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯥꯗꯈꯤꯕ, ꯍꯟꯗꯛꯁꯨ ꯖꯦꯅꯤꯝꯁ ꯑꯃꯒꯤ ꯄꯔꯦꯡ ꯗ꯭ꯔꯦꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯦꯝꯅ ꯂꯤꯁꯥꯡꯁꯤꯟꯅ ꯂꯥꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯦꯟꯖꯤꯑꯣ ꯑꯣꯏꯕꯁꯦ ꯑꯦꯟꯖꯤꯑꯣꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯦꯟꯖꯤꯑꯣ ꯑꯁꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯋꯥꯅꯤ꯫ ꯑꯦꯟꯖꯤꯑꯣ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯐꯖꯅ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯁꯥꯡꯅ ꯊꯕꯛꯀꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯌꯥꯝꯅ ꯈꯪꯕꯤꯕꯗꯨꯅꯤ ꯆꯥꯎꯔꯕ ꯀꯩꯅꯥꯜ ꯍꯥꯏ ꯁ꯭ꯀꯨꯜ, ꯃꯣꯔꯅꯤꯡ ꯁ꯭ꯀꯨꯜ, RS, ꯄꯣꯔꯣꯝꯄꯥꯠ ꯒꯥꯔꯗꯦꯟ, ꯀꯣꯡꯀꯥꯝ ꯂꯩꯀꯥꯏ JB ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯑꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯑꯔꯥꯞꯄꯗꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯂꯣꯞ ꯒꯣꯔꯃꯦꯟꯒꯤ ꯇꯣꯂꯣꯞ ꯆꯥꯕꯁꯤꯡꯅ ꯇꯣꯂꯣꯞ ꯈꯛꯇ ꯉꯥꯏꯕ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯧꯖꯤꯛ ꯃꯤ ꯄꯨꯝꯅꯃꯛ ꯅꯪꯒꯟ ꯍꯥꯍꯜꯂꯛꯑꯕꯅꯦꯕ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯦ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄꯤꯔꯤꯁꯤ ꯇꯣꯂꯣꯞ 10,000ꯗꯩꯅ 30 ꯀꯨꯟ ꯈꯛꯇꯅꯦꯕ꯫ ꯒꯣꯔꯃꯦꯟꯒꯤ 30ꯗꯩꯅ 50 ꯌꯧꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ, ꯂꯩꯀꯥꯏꯒꯤ ꯀꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯒꯗꯤ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯛꯄꯤꯒꯅꯦꯕ꯫ ꯇꯣꯂꯣꯞ ꯈꯛꯇ ꯉꯥꯏꯕꯒꯤꯗꯃꯛꯇꯅꯦꯕ꯫ ꯀꯔꯤ ꯇꯧꯕꯩꯗꯨꯅꯣ ꯇꯣꯂꯣꯞ 10,000 ꯄꯤꯕ, 30 ꯄꯤꯕꯅ ꯂꯥꯏꯔꯤꯛ ꯍꯩꯔꯒ 30-40 ꯆꯥꯕ ꯃꯣꯏꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯤꯒꯤꯔꯣ? ꯂꯦꯝꯅ ꯃꯥꯡꯕꯒꯤ ꯊꯕꯛꯁꯦ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯏꯁꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟ ꯍꯥꯏꯁꯦ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯒꯗꯕ꯫ ꯏꯁꯥꯃꯛꯁꯨ ꯈꯣꯡꯕꯥꯟ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗ ꯄꯨꯈꯤ ꯌꯥꯝꯅ ꯅꯪꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯇꯨꯅ ꯉꯁꯤꯐꯥꯎꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯁꯥꯃꯛꯄꯨ ꯆꯍꯤ 55ꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟꯗꯤ ꯈꯪꯉꯣꯏ ꯆꯍꯤ 50ꯒꯤ ꯃꯊꯛꯇꯗꯤ ꯂꯩꯔꯝ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯇꯔꯦꯠ ꯁꯨꯔꯦ꯫ 1958, 59 ꯁ꯭ꯋꯥꯏꯗꯒꯤ ꯏꯁꯥ ꯄꯣꯛꯆꯈꯤ꯫ ꯏꯆꯤꯜ ꯏꯅꯥꯎ 9ꯒꯤ ꯃꯅꯨꯡꯗ 2 ꯂꯩꯈꯤꯗ꯭ꯔꯦ꯫ 3 ꯂꯩꯔꯝꯃꯤ꯫ ꯏꯆꯥ ꯅꯨꯄꯤ ꯏꯆꯥ ꯑꯩ ꯅꯪꯒꯟꯗ ꯄꯣꯔꯒ ꯑꯩ ꯃꯧꯖꯨ ꯆꯥꯎꯊꯣꯛ ꯃꯥꯒꯤ ꯃꯇꯦꯡ ꯁꯥꯡꯁꯤꯅ ꯐꯪꯉꯤ꯫ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ
मा सही मंगा नाखी माना नारी मतमदा करीमता मन महान नमरा बाकी माय द होने इमान हायरे हे नुमो ए सिरे सोरा पेल इसा न होने रे इपाना इमा बो इसा बो अंग ए तन थाबे लाइक नसिन नाउ खन नु खन नु मी ना लाल सु मी तो पिर मो हायरे इमान ता पिर कनी खाना नि सिरे बुस यार न वल्ला तो पर kana ko makarana masagi lantum na do pro mga tarale ba I sakhaw tarba karba wala sien me simi I sakhaw ne sien to ma injule si wakan ni thalo ba si sak de mak business ni ru kharar ye na to bodo ni masi ta de biya na mo ta ti ka we to ba mama ma ba ko han ta be yen ba wakan ni thalo si na si ni mayam puna mana na si ni Hindi pala may si nasang hayo ni mga mayam na tabag suma kung hindi na dami crore na tawag sila di similo kasi na makapanda yung toka ilakang ba kung suma rin suma tali siya tabag suma na right mo doon ang hindi Prime Minister na comment Prime Minister ilusing na bakit makang tadara na pa siya tabag sura ko na tabag sura ang mga nito ko ay na hayo ni mga crore kaya no ising 30 crore ising ang siya na sundahan rin kasi ako ay mamsang nasulo ka Isang kalendra mo ko na sang utara ka ani kusi kumay pa man talabi ko ay masin sa anam mo ka ay imu manung gi hana ho ka nasibo bisigi tabag sura ka kunay sin may ba ko hen ba da asuna masasin thandana yin mo wakhan di talosi ay mga le ton ba si tagat ka tiyan kan na kaya kunba mayam live ho ko Mahatma Gandhi na kaya kumba ayan mo tin imu mamadagi hogla pani masamak puri thomdana sai suda miyam lamda na kumba mana miyam lamda ka thomdana adu bot lomda prithvi miyam labda lebak masu hongdana ma we kumo ko khol ni se santi pamba ing batappa mo da landaba hobak pranam mora ko prithvi se ko ma bula ni ni bakro leiba Manipur su lebo naman ito, ito su sinadaro. Manipur su kara, masarap na biti kasi mamale makita mo ta, ari pumapal masabasi, ari hiyabirano makuliwani. Ngayon di masimalok sa mga puna ba mga nang makuliwani lay. Uy na mga ba, sanje nama kay nasawa, kay laila ito ka. Ari ina mga mo isu present ng mani ito. Uy na mga pati kayo masino ito ni hindi mamitay tama pa siya law kay kan no hindi na po kan ay siya kasi daki ako'y bulot hindi lang kan masuba ako'y manin sama na ko wapunta tamasi hay mo wakong si mamanay ito lang ako mo hindi